Haukiba numit kharani asida chukiba nong namaram oiraga Imphal gi Tongan Tonganba Mapham kharada Ising Thumjinkhre khudongchadaba kaya mayuknari Imphal amadi Nambul turel warning level gi mayada chelle Nambol turel na warning level gi mathakta chelle etai barrage ki gate ahum hangdokre numit kharani asida Manipuri gi Mapham sinba thungna churakiba nong namaram oiraga Imphal gi Mapham khara Ising Thumjinkhre khudongchadaba kaya mayuknari State asigi maru oiba turel singi imai tapna wangkhalakpana maram oiraga turel mapalda leiba laikai sing mekupna hum singna lengnari Senapati district da Nong ka hena chubana maram oiraga Imphal turel ge nagyet leiba miyamna Nambul yengshin kibaga loinana wa amade phaglong na chingba sing thaurang tawba honakre Imphal East district ke manung chanba bamo laikai bachaspati mayum leirak mapada retaining wall chanba Loihodaba Nambul houzik lekai asigi miyamna wa amade phaglongna chingbana sizinaduna menbagi thabak akan mamongda chathari nong namaram oiraga ngarangdagi ising thumjinduna leirakiba sagolban moirang leirak amade Imphal more lambi ki kakwa asem lekai mapagi lambi houziksu chathok chasen tawbada khudongchadaba adumak mayuknare houziksu state asigi Tongan Tonganba Mapham singda nong chubagi paw leire Meteorological Center Imphal na ngasi yupung nipan makai fawbagi oina piba report amana hai ngasi gi oina nong khwaidagi chukiba mapam ase Kamjong district na oire report asigi matung ina Kamjong district da nong chubagi chang ase 106 mm ni Chandal dana 30.1 mm Ukhrul dana 83.5 mm Thobal dana 36.2 mm Churachandpur dana 35.7 mm Moirang dana 22.5 mm Imphal Airport dana 33 mm Pangai gi Sainik School dana 26 mm Lamsang dana 40 mm Lilong dana 32.5 mm Yaralpat dana 26.5 mm Jiribam dana 36.5 mm Tamenglong dana 50.8 mm Bishnupur district dana 24.4 mm Kangpokpi gi Tungzang Vaichong dana 15.5 mm amadi Senapati district dana 52.1 mm ni hari Haukiba numit kharani asida chukiba nong namaram oiraga state aski maru oiba turel kharagi imai su hengelakle ithai barrage da imai ka hena wangkhalakpana maram oiraga barrage asigi gate ahum hangdokre hari Hiramasi Gamadi Lenina Water Resources Department ki flood control cell taking ase yu pungtara fawbada fangba paw amaki matung ina Imphal turel gi imai ase minuthong mapadagi warning level gi mayada chelle minuthong mapada turel asigi warning level flood level amati high flood level ase mathang sitna sea level gi meter chatred marifu manga dasmek mapan meter chatred marfu taruk dasmek mapan amadi meter chatred marfu nipan dasmek marine Housing Maphamasida turel gi imai asi warning level gi mayada meter chatre marifumanga dasmek manga da chele hari Nambul turel gi oinasu turel asigi imai warning level gi mayada chele thong nambon bi mapada loba reading amagi matung ina turel asigi warning level amadi flood level ase mathang sitna sea level gi meter chatre marifuma thoi dasmek amatare manga amadi meter chatre marifuni thoi dasmek amatare manga ni aduga turel gi imai na warning level gi mayada meter chatre Marifumatoi dasmek sinyo ani mangada chele Nambol turel gi imai di hauzik warning level gi mathakta chele turel asigi oina warning level amadi flood level ase mathang sitna sea level gi meter chartered humfutara ni thoi dasmek taret amadi meter chartered humfutara humdoi dasmek taret oiduna turel asigi imai ase hauzik warning level gi mathakta meter chartered humfutara ni thoi dasmek nipan manga sinyo da chele amaromda ithai barrage su high flood level leide Barrage asigi oina warning level flood level amadi high flood level ase mathang sitna sea level digi meter chartered humfumapan dasmik ani nipan meter chartered humfumapan dasmik ahum amadi meter chartered humfumapan dasmik ahum ani oide ethai barrage ke hozik oriba imaina high flood level da meter chartered humfumapan dasmik ahum ani ne Barrage asigi gate ahum hozik hangdokpaga loina gate ani na thingduna thamni haina su pawasina makhatari